Ngasi numida wairam phongkiba paujala pause degi marueba pau khara khangasaraga miyamda khudo tamjike popi yanthapa changsingkiba security ki gari thugaibada chenaba accused ajang khongsai mathakta case lakhatkre haukiba January 13 da Kangpopi district ki Saikul police station manungjanna lariba Lujang village ki chingsang parengda paksana tharamba popi pambising yathatuna manghanaba changsinggiba combined security force gari sing thugaiduna ama ata thoankiba amade popi pambising yathatpa yaroi haina khul adugi miyamna athingba pirakkiba thaudo aduda maru oiba accused amani hairiba CS Ajang Khongsai mathakta Manipur lengang FIR register tawduna case ama lakhatkre Kangpopi ki SP overall supervision makhada Popi distraction drive ado Kangpopi police amade CRPF ki apuma khopu amade district asigi executive magistrate yaungna chathakibane Lujang village ki masing yamlaba khusu khulai paiba ko ki furup ki nupa nupi sing tholaktuna security force ki gari ahum thugaiduna ama ata thoankibane main accused ni hariba Lujang village laiba CS Ajang Khongsai hariba miyoi asi kuki MP Manipur ge President oibada natana kuki jo council ge su campaigner oina thaupuri bane numi adida khunjasing aduna security force singda hingsa chathara kharabacho emba reinforcement thajinduna popi sing adudi mapum phana manganba ngamkibane haire makha tarakpa pauda car bomb pokhaibada taragama palsire Syria gi awang thangba sarukta leiba city gi chidaida ningthawgaba numita car bomb ama pokhaibada yamdrabada miyoi taragama palsikre taragani thoi hena Asok Apan angkre hain hospital gi worker singna phongdorakre car bomb adu manbi city chidaida agriculture worker sing ayambane nupi sing puba gari singa thangnabada pokhaiki sikraba sing adugi manungda nupa taragani pan amasung nurse nupa ama yawi haina Mahama Ahmad na Associate Press da phongdoki loinana thawdo aduda nupi taraga manga sokhi amasung makhoigi manungda khara phibam luna leiri haina local civilian defense na haiki carbon pokhai kiba adu kana amatana claim taraktri makha tarakpa pauda transit camp ta leiba halbidar ama siramle ngasi ayu Imphal West District Police ki manungchana leiriba Minithong Maya ki Assam Rifles Air Transit Camp da leiba halbidar ama berek manungda siramle hairi police tagi phangba pauda laikhidraba 53 suba Assam Rifles ki halbidar adu Uttar Pradesh tagi Ajay Singha sahi 63 kawi hairi thawdo aduga mari lenina Imphal Police Station case ama lakhalaba matung asiba haksang adi rems ki mokta postmortem tawraga hayeng mahaki poknafamda punaba thamkre hairi makha tarakpo ena kanglaipa ki mairagi pause dagi maru eba pau khara khangasaraga miyamda khudo tamjake thiba khangdana leiriba kuki singna hatkre haina chingnariba miyoi tareke mathau mangam pangthoknaba lengang lupa lising kun manga khusinakre kumda lising aniga subna kun ga humdagi me ahumdagi haurakki balal manungda kuki singna faraga hatkiba oiramba ya haina thajanariba hauji phawba thiba khangdana leiriba moredagi maitei tare sikre haina launabaga loinana sanabigi matung ina miyoising adugi mathau mangam pangthoknaba lengaki maikeidagi imung manugi miyoising de lupa lising kun manga khusinakre tembang sempham sing adu DC Tengnopolgi mi'eng makada Kakching lamkhaida nauna hangdokiba SDO More ki office da ngasi pangthokiba achamba thorom amada SDO Ajaz Hassan na laikhidre haina launariba miyoi taretki imung manungi miyoi singda khusinakibane masa thiba khangdana leiriba sikre haina launariba miyoi sing adu More ward number 7 tura wangbadagi Chirom Ichamai Tei kuntraga manga apokpa Sirom Pawajau More Hainomakhong Laikai ward number 7 dagi Nanauk Laisang Them Jai Kuntra apokpa Laikhidraba L Amu Thoksom Ningthoremba Jai Kuntra apokpa Laikhidraba TH Thoiba More Premnagar Laikai ward number 4 dagi Mayang Lambam Tombi Devi Jai Humdraga Nipan apokpa Laikhidraba N Nobin More Khunau Laikai ward number 9 dagi Marangthem Ingo Jai Kungataru apokpa N Bina Devi More ward number 7 tura wangba Laikai dagi Thangjam Laibi Jai Nifugataru apokpa Thangjam Syamni Tembang sempham sing khusinakhiba aduda imung manugi miyoi singi maikeidagi maitei council Morena achawa thaudang kaya lawkhiba adubusu thakapa phongdokhi makha tarakpa pauda Myanmar gi Matupi district ta CDF amadi MDF ke Lalhoulup ani khut thoknabada Asok Apan yaokhre
Indiaga yumlonariba Myanmarge Matupi district Lalhoulup ani haibadi Chinland Defense Force CDF amadi Matu Defense Force MDF ani ge marakta nauna khut thoknarakpadagi Matu Defense Force ki miyoi kaya Asok Apan angkhre hairi khut thoknabagi thakdok adu ZORO Jo Unification Organization NYMA Young Major Association ani ki maikaidagi khut thoknabagi thakdok adu makha chathadanaba appeal tawkhre maru oina khut thoknaba adu lamgi wahaudagi thokibani hairi khut thoknabagi thakdokta Matu Defense Force MDF ki kanguna Chin State ki Myanmar ga tainariba Matupi district ki Jomhada leiba Chinland Defense Force CDF ki camp da attack chathabadagi thokibani hairi khut thoknaba adu CDF ki kadar taraga mari Asok Apanangki loinina thakdok aduda soklaba amadi Matu Defense Force MDF ki larmi sing mejaram da puraktuna Hauzik Mararen Gospel Centenary Hospital da laikanari haidi laikanari ba miyoi ani adu Myanmar gi Matupi district gi Basok khai sei taraga mapal amadi baikasi sei kungani thoi kawi haidi makha tarakpa pauda Dr. Akoijam Bimol na khulnga pasing phana ba thorang libra Sarat Kumar Kuki MLA tarada Congress and support oksinduna mathang lengak paina ba honaribra Suresh Kumar Manipurda Article 355 Satnade haibagi lairamba samamnaba BJP Manipur Pradesh na satnai haina mayek sengna lakthokre Manipur na state hol phanglamdai da Union Territory macha khaidokpa yabagi Article Congress na karigi Constitution da haplamlibano Dr. Akoijam Bimol na khulnga pasing phana ba thorang libra haina BJP Manipur Pradesh ki maikedi gi wafam kaya thamlakli wafam asinga si netepa chuthekta leiba thambal sanglenda pangthokiba pangmisinga unaba amada BJP Manipur Pradesh ki General Secretary K. Sarakumar na phongdokibane mahakna makhata na hai Manipur gi hauju oiriba phibam asida aikhoi masel marakta awai akum tawnoduna leiba matam natte ruling party ama oine iranga si losinaba honabada hena miing changduna lakli haiki mahakna makhata na hai Opposition party na langba horakpadagi nemthana leiruraba Manipur irang amo horakpagi mami tai haiba wafam phongdorakpaga loinana mamang thakta Congress lenganga soiramba kaya adu photoktuna wafam kaya su thamki amaramda BJP Manipur Pradesh ki spokesperson Suresh Kumar mayanglambam na phongdokibada matam kuina chatnaraklaba Manipur gi irang lamdam asigi MP ama oiriba Dr. Akoijam Bimolna mayek sengna khangdre haiba ngarang mahangna parliament mifamda Manipur da thoklibi irang asigi horapam thido haina phongdokibo wafam aduna mayek sengna takle irang gi horapam khangdana election mamangda miyamda drama tawbo oiramle haina maral siraduna Beli ki area singda khulai paiba kaya leire haina mahangna phongdokibo wafam aduna maram oina Armed Forces Special Power Act afaspa thamjilakpa thoklabadi maduda tholakpa apaphatta oja Bimola pugadavani haiki mahangna makhata na phongdokibada tampakta lariba khulngakliba singasi puna phanaba honaribra haina hangbaga lonina jire bangge mihathi na hatkiba thawongda karigidamak kanana hapano haiba mayek sengna pandriba karigino Kuki MLA tarada Congress and support oksinduna mathang lengak painaba honariba thorang haba wafam hangladuna Article 355 chatnariba Manipur miyamgi awaba yengduna wangang biyu haiba wafam su phongdoki